Ahanbada Maroiba Pau. Lenga ki thabak loba matamda lamdam asida khundariba tongan ba furup ki lol yamna khangba mioi singda khudongchaba piragani haina Chief Minister N Birena fongdokre. None district ke manung chana leiba longmai part 4 khul asi African swine fever gi infected John oina lauthokna ba khangankre. THINGBAIJAM SANATOMBI deki Mami TV News Update lobise. Lenga ki thabak loba matamda lamdam asida khondariba tongan ba furup ki lol yamna khangba mioi singda khudongchaba piragani haina Chief Minister N Birena fongdokre. Wafam asing asi Manipur Lenga ki Directorate of Language Planning and Implementation na sinuna Manipur State Film Development Society ki auditorium da pangtokpa 2 months local language training program of 7 languages hawdokpagi tharamda Chief Minister N Birena fongdokhibani. Tharamadu Chief Minister N Birena hai lamdam asida leiriba furup sing amato ina punsinduna chakhot lambida mangzal thana changsi menaba ngamnabagi pandamda training program asi hawdokpani. Lamdam asida khondaminari ba furup masel tongan ba lambida chatuna leinarabadi chakhot maikaida khong thangjinba ngamloi. Lamdam asigi mipum khudingmak na leiriba aikhogi lon sing ningthina khanglabadi ningthina pau fauna tuna aran asoi pumna mak semdok minaba ngamgani. Handak pangthokiba Manipur Sangai Festival da lamdam asigi yellow furup kuntramari gi yimsaduna amato ina hingminabagi wakhalon sagatna bahonaki. Lamdam asi masagi puwari lezaba lamni British laklaga aikhogi puwari semnamba nate aikhogi ipai pu haktaktagi lezaraglaba fazaraba nat amasung chanabi sing yokhatnaba hotnabagi tangai fade. Tungi mirol da lamdam asigi puwari ningthina khanghanabagi damak syllabus ta aikhogi history yahanba mathau tarakli. Matik chaba education, knowledge amadi infrastructure leitringaida chakhwatlaba leiba kayagi matau hana tamlubadagi nasidi lamdam asida laina kaya ama naba thengnarakli. Tungi mirol na amato ina nungsi jana na lemin na honaba aikoi punna changsimina si haina su Chief Minister N Birena makata na fongdoke. Maiti pangal gi wari lairiba meditation gi wari aikoi na thengna gi ba lanthum sing aikoi na suppose Sabon japai sih no dong. Nanti sabon ekoi ke sabon ada punya sabon ni nata mapan lagi ni ekoi na kena muka kaki ngam maga ini kamu bisa. Kaki esi saya nagi portion ni. Kaki kamu maharaja ji kaki impact orang begini. Saya tadi kontak aku matung the awagi hujan Brahma Myanmar orang bersegi pegoda ada sebab thang yang mungkin thang mami tu lagi beli. Sajen apa nanti? Madu sabun lan mi wene conditioner wene siga sa koi loi kaw ki dole asi isa ni computer to mobile to loi le sa ma aku siga ai no se koi sung thi ki dole ana tumi mirol da amuk khan nung si sanan am to bi ul le hona bi dong te koi language da mag loi na ai koi gi syllabus da ai koi gi puari ai koi horpham ai koi gi ninthu singi maming aikoi chaba thakpagi leinaraki mari phije chakchen mayam se hanano to view Punna mioi jani Manipur romna saruk yahiba training program aduda Manipur lenga ke Education Minister TH Basanta Kumar nahai program asi apun bagi saktam ama sagatna bagi pandamda paikhalakpani khongthang asi lamdam asigi puwari da lengdana laihauragani culture yokhatpada khwairigi maru oibasi loan ni masida mityeng thamduna Chief Minister gi pautak matung inna Education Department na thabak thoram kaya paikhat bahore masigi manuchana lenga ki Junior High School amasung High School ge Assistant Headmaster digi Headmaster aduga Higher Secondary School Singi Vice Principal dagi Principal Fauba Seniority amata kaidana promotion PB order thokpa hawkre lenga ki school singi infrastructure amadi watuna lariba oza sing atuba matamda mention na bahonari loinana lenga ki school da tamliba mahairoi singi anoba quality leiba uniform pibasu hawragani haina Minister Basanta Kumar na makatana fongdoke Hitachi world renowned company sigal loinana akoi hardware software se akoi procure torga leiriba school sing se akoi yarima khei monitor tawnaba so that real time da ngasi oja kya
स्कूल कारी छात्र क्या क्लास तक करी लेसन तंबीरी है बन चिंग बसे खंगनबा कोई गुजरात चलगा सरना हाईवे बे मतुंगिना कोई चलगा यंजरूर है अदन कमांड एंड कंट्रोल सेंटर की कोई सेंट्रल गवर्नमेंट नसु 3 crore सैंक्शन तो बिरतना फजे मधु इंप्लीमेंट तो न सर कन होना जरी नोने डिस्ट्रिक्ट के मनु जन लेबा लोमाई पार्ट 4 खुल असी अफ्रीकन स्वाइन फीवर के इन्फेक्टेड जोन ओइना लाउथोकनबा खंगनख्रे हाइदे प्रेसना फंगबा पाव अमगी मतुंग इना नोने डिस्ट्रिक्ट के मनु जन लेबा लोमाई पार्ट 4 रा हौखिबा नवंबर 13 दा ओखरा सीरे हाइबगी रिपोर्ट लाकपदगी ओक्सिंग अदुगे सैंपल सिंग NER DDL खनापरा गुवाहाटी दा थादुना टेस्ट तौबदा अफ्रीकन स्वाइन फीवर नाबगी रिपोर्ट लाकपदगी लोमाई पार्ट 4 की अकोइबा मफम सिंग असी इन्फेक्टेड जोन ओइरे हाइना लाउथोकनबा चे थाख्रे हाइदे हिरमसिगा मरी लेना मणिपुर लेंगा के वेटनरी एंड एनिमल हस्बेंड्री सर्विसेज के डायरेक्टर NG इबोतोंबिना अयिबा चिरोल थोकनबा मणिपुर लेंगा के वेटनरी एंड एनिमल हस्बेंड्री के सेक्रेटरी दसु चे इक्रे हाइरी Mahewrolदगी खुंदाले तामिनरलबा फुरुप खुदिंगमकना लमदम असिगी असेंगबा मसक अदु हाना खंगमिनबा चुंगनी हाइना कुंबी असेंबली कॉन्स्टिट्यूएंसी की MLA S प्रेमचंद्रना फोंदरकले वाफम असी ngasi Scheduled Tribe Demand Committee Manipur STDCN gi thomi singna maitai mitai furup asi Scheduled Tribe ki list chanana balengak na recommendation thabiu haiduna memorandum pisin bagi unaba amada MLA Premchandra phongdokhibani mungsangai da leiba MLA Premchandra gi yumda unaba aduga mari lenana mahak na hai पुवारी की तंकक अमदा अखोगी असेंग मसक्तम मांगनुरबसु ngasi नौहौना मैतै मितै फुरुप असि Scheduled Tribe की लिस्ट चनफम थोई हाइबा डिमांड असि महाकी ओइनसु मपुंग फाना सौगतली लमदम असिदा खुंदामिनरिबा फुरुप खुदिमक जब मानव थाक अमदा हिंगमिनबा अमना अमबु हंथना येंगनदबा अफबा लमदम अमा ओइनबा पुन्ना चंगसिनमिनसि हाइना MLA प्रेमचंद्रना मखाताखि लमदम से यामन सुमे अखोई गिने लमदम सिदा खुंदामिनरिबा अखोई खुदिंगमंग आई सागी लमदम सिबु मसक खंगबा होनबदा अखोई याम दरकार ले तबुदबु नसाइगी अखोईदा मते खरा अखोई थमोइदा तौरोइदबा खलोइदबा मते खरा मांगुरगसु नौ नमुगजि हंजलक्तना अखोई हाना मणिपुर करंबा मणिपुर मतममदा निथौ पालंबा यामना निंगतमना हिंगंबा अखोई इसाना इसागी मसक ताकपुंगंबा इरमदम मसी मसा मसु हाक्तो ओइबना मालेम की ओइना ngarang pangthokna kiba World AIDS Day gi tharam Bisnupur district ki oina su District AIDS Prevention and Control Committee na sinduna miyangi rally amagaloina na pangthoke Bisnupur gi Jawahar Navodaya Vidyalaya da pangthokiba tharam aduda chief guest oina saruk yakiba Bisnupur district ki CMO Dr. L Raichandra na hai AIDS dagi matau karam na ngakthokadagi haibasi mahairoi singda mayek sengna khanghanabagi pandamda tharam asi pangthokpani hauzik malim gi oina AIDS ki chapchaba hidak puthoktriba maramna laina asigi maramda aikoi punna khangdaba yade district asigi oina nupi sex worker drug user amadi transgender yauna mioi lising ani chahum kuntra manga register tobagi manungda mioi chama kuntra taruk HIV positive oiduna leire Maramaduna laina asibu sandokpada khwaidagi hena mateng pangliba hiram khara ningthina khangjinba chumgani loinana HIV positive oiraba singbu hanthaba miengda yengbagi mahut punna hotnaminaduna malemgi laimaidagi HIV/AIDS muthatnaba thodang nominasi haina Dr. Raichandra makhatana phongdoke aduna Bisnupur bazar le sida maru boy foundation ani NGO leibani adu maru ina transgender miyam ni registration tawne aduda mogi program khangde ama khangde medical coverage kan loina facilities lei adudana ke doge transgender sigi marakadi 390 patients tawe ko bisenti hoida maduda 36 positive hoida mo marakta male having sex with male is one of the economy to intravenous drug user di ek moda patigi World AIDS Day gi tharam asi pangthokringai mangoinana AIDS dagi ngakthokla haiba paujal puba rally ama JNB Bisnupur gi lam thaki School asigi akoibada chatkiba rally aduda My Health My Right if detected HIV positive visit ART center know your status use only tested blood amadi use condom for safer sex haina thaba placard sing sizinaki Imphal East District ki Khetrigao Block Part 2 Gram Panchayat pangthokpa MG Narega gi thabak tharam sing mawong chumna pangthoktre haina lakpa wakat amada yumfam oiraga Manipur lenga ki Rural Development and Panchayati Raj Department na official manga thabak tagi suspend tawkre
Imphal East District ki Ketrigao Block ki Makada Laiba Ketrigao Part 2 Gram Panchayata MG Narega gi Makada Pangthokliba Thabak Tharam Singh Mawong Chumdre Haina CM da Haisi Haiba platform da Pirakiba Wakat Amagi Matung ina Public Grievances Redressal and Anti-Corruption Cell Manipurna Yingsilaba Matung da Pirakpa recommendation gi Matung ina suspension tawkraba official sing adudi DRDA Imphal East ki Assistant Engineer Kumukcham Jaminikanta, DRDA Imphal East ki Assistant Engineer in Charge Naumerapam Jivaraj, Imphal East ki MG Narega ki Section Officer Elangbam Amita, Ketrigao Part 2 GP ki Panchayat Secretary Lina Chanu Naurem Amadi, Ketrigao GP ki GRS Sarangthem Bindi Balani. RDNPR ke Joint Secretary NG Robin na thokiba order aduna suspension da lariba official manga asi mari lenaba authority ki ayaba yauduna headquarter thadokpa yaroi hairi. Manipur ki Puwarida ahanbo ina tha asigi ani amasung ahumda Ukrul headquarter da laiba mission ground da pangtokani haina tawramba tangkhul mitei ngashan kumai adu khudongchada bakhara laibadagi yethokle haina kumai asigi organizing committee na thadoropa cheral amana hairi. Cheral asina hai Manipur ki Puwarida ahanbo oina Herikon Ipsa Lipul Laushal KKL Unaksu UPF amadi TNWL na sinduna tangkhul amasung maitei ani ge marakta laiba nungsi chanabagi mari amadi furup ani asigi marakta lairamba chana lonchat kayabu hena phajaba masak ama ohenabagi pandamda tangkhul mitei ngashan kumai asi pangthokadabani haina su Cheral asina palli. District Legal Services Authority Chandelna, Manipur State Legal Services Authority Kim Inyang Makada, Fundamental Rights and Duties of an Indian Citizen Haiba Hiramda, Constitution Week Mari Lainana, Essay Writing Competition Ama, Garang, Tenopal District Tarafai Kulda Pangtokre. Tharam adu November 13 December ani fauba lebak asigi mafam stintuna chathariba National Constitution Chayolga Mari Lainana Pangthokpani. Competition aduda Tenopal District manungda laiba tongan ba school gi mahiroi singna saruk yaki. Tharam aduda competition aduda mai paklaba singda manamatum singsu yanthoki hai. Afaba kunai amasung tunglam chatkidamang lamdam asigi nupi singna chathakiba nupi langining sing tharam oina state level open recitation competition pangthoklagani haina Women Association for Socio-Economic Development WASDEF na khangalakli. Hiramasigi matangda WASDEF ki General Secretary na press thadorba Cheral amana hai. Competition asida saruk yaningba mahairoi singna nupi landa saitaba sairengda Sairengki matangda namthoklaba kopi amamam lakliba tang nipan fawi manungda sililangli basingda pisinbirau. Competition asigi form na desa mayai loisangdagi lawba yagani. Akupa marol gidamak mobile number 9366 369 588 dagi khangba yagani hairi. Aroibada mariba pau amuhana. Lenga ki thabak lawba matamda lamdam asida khundariba tongan ma furpi lol yamna khangba mioi singda khudongchaba piragani haina Chief Minister N Birana phongdokre. None district ke manujana leiba longmai part 4 khul asi African swine fever gi infected zone oina lauthokna bakhangantre. Matang asida hawjiki oina di news update oisenjere makataba pawdamag nimidang wairam pung mangagi English prime time news mintaminasi. Kaya nagnaramdano nang aigi punsise ngasidi kaya nagnaramdaba punarabasu khangadabagu kaunaba ngamredo aishu khudol tamganiki
Nang sakhiba matamduda Nataroi singbu thanamduna Kairoi laikai adukhiba Aron bapira chintaranu amu Nangitana tene